Akaswani Imphal Ngangom Kiran Pau Pajari Ahan Badamaru Pau Manipur ILP system Chanan Bada Chobu Tawdang Noribo official Singbu Mukhyamantri Nongthomam Birena Thagat Phongdokrai Power Mantri Thongam Biswajit Nahari Hengalakli Bamaisi Nabag Sang Phangna Bohanabada Akoibagi Pium the Soloidaba Anobu Thorang Sing Paikat Nabahonari Manipur gi Ahan Boina Angang Singi Aadhaar link birth registration Taunabagi Center ani ngasi Thobal Jila da Hangdokrai Pradhan Mantri Nahari Nongpok Thango Bharat asi Lebak asigi Chaukhatpagi engine ni amasung Kuntranipan Suba National Games Hongnabi Matung ina ngasidagi Uttarakhanda Pradhan Mantri Narendra Modi na hawdokrai Mukhyamantri Nongthomam Birena Hairi Raja Sida Inner Line Permit System Chanarakpa Chahi Manga Mapung Pharakpada Masibu Chanahanabu Hanabada Chobu Thodang Lawriba official Singbu Thagatli Imphal Laiba Mukhyamantri Secretariat Tingasi Pangtokpa Achamba Thorumamada Mukhyamantri na Home Department Imphal West District Police Amadi Deputy Commissioner Gimari Lainaba official Singda Commendation Certificate Singan Thoki Thorumadu the Mukhyamantri na hai Mari Lainaba official Singna Ayuk Nungtil Numidang Kaktana Kanno Hanabadagi Raja Sida ILP system Mapung Pana Chanahan Bangamli Indian Railways ki daba kunmapan yauba siang pubakan na barel gari mga sinungtil pung ahum makairam tarak padwaida None Jila ki Khongsang Railway Station da tunglare ngasi tunglari ba siang singasi trakta pudu na Imphal yong na buhana bada namit humni mari ni chang na bayai hairi masigi matang na paudam ama Manipur State ki damakta train na chengcha pusilakpa leptri ngasi su Indian Railways ki akhanaba train amana Nune Jila gi Khongsang train station da chengbura lising kunthra rom puba daba kunmapan pusilakhi train adu Khongsang train station da nungthin gi pung ahum makhai da thunglakhi ningsingba yai January gi tang kuntruk ta su akhanaba daba kunmapan yawba train amada cheng Khongsang da pusilakhi hairiba train adu su hojik unload tawba loidaba maramna Khongsang train station da leiri Khongsang train station gi station master Sindep Gangmai gi matung ina hairiba train daba punna yangkhainipan adu unload tawbada numit humni marini di sangkhiba yari haina phungdoklakli Akaswani Imphal gi pawgidamak None degi agui kamai Power Mantri Thongam Biswajit Nahari Missing Hengalakpagi Matung ina Mai Siznabagi Sang Hengalakli Basi Tunghanba Ngamna Bohanabada Akoibagi Pium the Soloidaba Anobu Thorang Sing Siznagadabani Kendra ki Power Mantraloy gi Bureau of Energy Efficiency gi Makada ngasi hawdokhiba Demand Side Management Measures Implementation gi mari lenana Manipur State Power Distribution Company Limited na Green Tree Gravel Farm ga khucham nadun ngasi Hotel Imphal pangtok pathoramda wangang laduna mantri na hai miyam na sumai sijinaba matamda mai yamna sadaba electric polum sing sijinaba tangai fadi masigi matangda miyam wakhal tahanbagi thorum kaya su leptana pangthokli Sarkar na su Green Tree Global Farm ko khusam naduna thausil thorang kaya paikanaba honari haina su mantri na phongdokhi We are trying to provide the 24/7 power supply to all the people. So you can enjoy the 20 hours in a day. They will start scolding us. This is the situation we are facing. This is some sort of the big challenge for us. How we have to control, how we have to manage all these things. I may think something, I may plan something, I may initiate some policies, but who will implement? You are the most important persons to implement all kind of projects. Protecting wetlands for our common future Hiramda college level symposium ama ngasi Thobalgi Waikomani Girls College to Pangtokre World Wetlands Day gi mangoina Rajagi Environment and Climate Change Directorate ki meeting makada college asna sinduna pangtokki bathormaduda Waikomani Girls College ki principal Dr. Ais Manoranjan Sharma na hai mathang thagani da malem sinbu thungna pangtok kadoriba World Wetlands Day asida mahiroi singbu yahunduna wakal tahanabagi pandamda symposium asi pangthokpani Forest Department ki makhada laiba Manipur Biodiversity Board na sinduna Manipur Biodiversity Strategy and Action Plan hanna yangchinbagi thabak chathari masig mari lenaba consultation workshop amangasi Imphal laiba Forest Headquarters ta pangtokre bifamaruda sarkar gi tongan tongan department sing mi hutching academia policy maker researcher civil society organization sing amasung community leaders sing saruk kyaki
केंद्र की इन्फॉर्मेशन एंड ब्रॉडकास्टिंग मंत्रालय की सेंट्रल ब्यूरो ऑफ कम्युनिकेशन फिल ऑफिस तमेंगलोंग सिंधुना विकसित भारत की मतंगदा मियाम वकल तहनबगी थोरम ngasi तमेंगलोंग की चिंखुलियोंगदा पांगथोखरे मियो चाम कुल्लोम सरुक याखिब थोरमदुदा अखंग hi कयाना विकसित भारत की मतंगदा वांगांगखी पावगी मरकथा नातेनो ब्रेक अमा Admission open. UNACO School Excellence in Education. Subnagi lupa lising mga ahan bagi oina thibiraga khongman namadi maitramda aduga lupa lising kun thibiraga Janung Residential Campus da mingchan bagi khudong chaba si lobi ho. Chairman's Club members singi oina tha ahum gi tuition fee logjeroi. Parent ama khaki angang mari mingchan bada mari suba angang du lem na mahitam bagi khudong chaba pizari. Angang ahum oiragana ahum suba angang dugi admission amadi tuition fee 50% khaktamak logjagani. UNACO School na konba mafam singi local parents UNACO group ki active loan vendors and farms bankers amadi Manipur lengang sakang na media house singi damak admission amadi tuition fee da chada tara discount bijari ngasi mag adom gi anak pa campus da laktuna tanabiyo akupa marol gi damak ai khoi website www.unacoschool.in natraga contact 8131070337 ताबिरियो पावसी आकाशवाणी इम्फाल दगिनी पोकपदगिना सही मंगा फाउगी मनुंग लाइबा अंगांग सिंगी आधार लिंक बर्थ रजिस्ट्रेशन तौनबगे सेंटर अममम ngasi थौबल डिस्ट्रिक्ट हॉस्पिटल अमसुंग लिलोंग हाउरेबी कम्युनिटी हेल्थ सेंटर दा हेल्थ सर्विसेस की डायरेक्टर डॉक्टर चंबो गोलमैना हौदोखरै सेंटर अनि असिना असिगुम मखल की खुदोंचाव फंगबा मणिपुर की अहानबा सेंटर सिंगनि हाइरी हेल्थ सर्विसेस डायरेक्टोरेट अमसुंग थौबल की चीफ मेडिकल ऑफिसर की ऑफिस ने पुन सिंधुना थौबल डिस्ट्रिक्ट हॉस्पिटल की कॉन्फ्रेंस हॉल पांगतोकिबा थोरमदुदा वांगांगबदा डॉक्टर चंबो गोनमैना हाई ngasi ahan boina thobal jila gi mapumani da hangdokliba center singasi athubu matamda tai jila singdasu hangdoknaba honari kunthra taruk suba national road safety man lisingni kunmanga gi thorum ngasi kakching jila gi oina district administration sinduna kakching bazar da pangtokre thorum gi saruk ama oina helmet uptana chaka ani panba gari thorpa miyosing traffic police na khamduna makoi da helmet uppaga gari thobu gi kanabasing ningthina takpi ke masung helmet chinglem na yang thokhi थर्मोडल सरक याखिब कक्सिंग एडिशनल एसपी लॉ एंड ऑर्डर अथोकपम रोमेंद्रोन हाई मसागी सही तरह निपन सुद्री बंगांग सिंह गाड़ी थौब यादबगी अथिंग बलई हेलमेट उपतना चकानी पानब गाड़ी थौब सिंह हयेंगदगी अकन मथक लखलगनि हैनसु महाकना फोंगदोकी इम्फाल स्मार्ट सिटी लिमिटेड के चीफ एग्जीक्यूटिव ऑफिसर हरि कुमार थिंगबाई जमना हाइरी इम्फाल मनुंग लंबी काहिना चिनबगी खुदोंग चादब मायoknariba si hantanbada mateng pangnaba khwairambangi ima kaitel ahumda underground parking thamnana bohanari इम्फाल की सिटी कन्वेंशन सेंटर दंगसी पांगथोकिबा आइडिया थोन कंपटीशन की ग्रांड विनर लाउथोकपा मदि मनायन थोपगी थोरमदा सरुक यारदुना श्री हरि कुमार नाहाई इम्फाल मनुंगदा मफम सादना साइखाइदुना लेरिबा मोन अकाइसिंग इम्फाल म्युनिसिपल कॉर्पोरेशन का खुसमनदुना मफम साना लोशिनबा अहेनम यंग चंगलगनी महाकना हाई मालेमदा ख्वाइदगी चौरबा नुपी ngakdagi oiba market place asi kamaina luna nana thamgadage haibagi pandamda adugumai idea throw tobagi thamjaba competition amani competition isida participation kunmari submission lakpi pipiriba idea me amje koina integrate tawjaraga yamna sustainable oiba solution ama Imphal municipal corporation ka kusamnaraga haiba ima kaithel asi luna nana thamna honaba adugumba project ama paikhatchage haibagi pandamda thamjaba adugumba idea thongi competition थौबाल जिला की ओइना मियाम की निमित लाखलिबा थांगजि निमित के पुंग तरादगी नुंगथिल पुंग अमा मखाइ फाव पांगथुकलगनि हारि थौबाल जिला की डेप्यूटी कमिश्नर अहंतम सुभाष निंगसी पाउमिसिंग उनाबा मदा हाई हंदक पांगथुकदोरिबा मियाम की निमित असिदा जिला असिगी सही हुंपुतरा सुरब मियोसिंगी प्रधानमंत्री जन आरोग्य योजना की कार्ड साबगे खनब काउंटर मसु हांगनी सरुक याब लाकदब मियामना दरकार लेवसे सांगसिंग जेरोक्स कॉपी पुबिरकनबसु डेप्यूटी कमिश्नर ना अपील तौरी February की तांग अमसिदा DC ऑफिस काउंटिंग हॉल दा सुसोय सोयदना पांगथोक जरगनी मियाम की नुमिसिदा लाक्पीबा मी सिंगी रजिस्ट्रेशन अयुक की पुंग मापन मखाइदगी हौजरगा पुंग अमगा मखाइ फावबा रजिस्ट्रेशन तौबिबा यागनी अंदक की मियाम की नुमिसिदा दी अकोइना PMJY हेल्थ कार्ड सिगी कार्ड साबगी थबक सकोइना स्पेशल फीचर होइना तोंगानबा काउंटर अमा हंगजरगा सही 15 सुरबा मियोइ सिंगी PMJY कार्ड साजनी मसिगी खुदोंग चाबसे लौबी होरगा सही 15 हेलबा district sida leiriba miyoi singna miyam gi numit sida lakpiu haiduna ina appeal tawjari जवाहर नवोदय विद्यालय चांदेल अमसुंग डिस्ट्रिक्ट हॉस्पिटल सांदेन पुन खुसमनदुना नौमिगोब हेल्थ कैम्प अमंगसी जिला असिगी लिवा खुलेंद लैबा JNB दा पांगथोखरे
PM Sri School Program gi makhada Identification and Assessment Special Need haiba hiramda pangthokhiba health camp aduda jila asig tongan tongan phomsing dagi lakpa mahirosing amadi miyamda lemna laingbagi khudongchaw pibada natana wakhal tahanbagi thorum su pangthokhi. All Manipur United Fish Farmers Association gi anirak subamapok kumon thorum ngasi amuko gi hold pangthokre. Thormadu saruk yakhiba amuko gi president Fairojum Nandu Luang na hai Manipur gi darkar leba nga gi potok sing lamdam asigi ngami sing na puthokpa khaktana kona bangam dabadagi mapanda gi pusalakpa hidak chaiba madi unnayom nga sing chabadagi haksel gi khudong chadaba kaya mayoknari maramaduna Raj Sarkar honari basigi mathakta kharage hena kan honaduna nga gi waliba potok sing menkan aba appeal tawri. Thormadu the All Manipur United Fish Farmers Association gi President Mayangbam Bimol Chan yauna masak naiba miyoy kaya saruk yaki. Thobal Zilla gi Wangjing Tenta City Block ki makhada laiba Herok Part 2 Gram Panchayat ki akhanaba Gram Sabha gi mifam ngasi pangthokre mifam aduda tongan ba sarkar gi bibhag sing gi mihochingsu saruk yaki. Miyamna sakang narba kritik amasung handokloi Aribam Kumar Sharma masagi anaba amadagi ngaseyuk Imphal iski wangkai thambal khongda laiba masagi yumda laikidre masagi sahi maripumari shukrai. AK Sharma hariga sukhangnaba Aribam Kumar Sharma mahakna Manipuri da handokpa numit ki taret suba sagol haibasida Sahitya Academy Translation Prize amasung larik asimaktada Manipur State Kala Academy Award fangki. Handak pangthokhiba Manipuri Sahitya Parishad ki mariputaret suba mifamda Sahitya Bhushan Upadhi piduni kai kumnaki mahak Akashvani Imphal ki radio drama kayasu translation tawrumki mahak Sahitya ki Lupsing Cultural Forum amasung Writers Forum ki president orami Sahitya Academy General Council ki member orami Dam College GP Women's College amasung Dam College of Teacher Education da lecturer oramnaba matungda Directorate of Education EU ki additional director oina ingkumja lising ani amada thabaktagi pothaki. Mahana laikidabada Manipuri Sahitya Parishad awaba phongdorkli Writers Forum Imphal nasu masigi president oramba AK Sharma na laikidabada forum masigi nagamapal laiba office ta awaba phongdopagi thorma mangasi pangthokre pauki marakta naten break amamu. Nupida amadi nupasingda toina naganba thyroid ki anaba makhal suna yengbaga loinana Manipurda ahanba thyroid scan gi facility leiraba AOI Babina Specialty Hospital thyroid cancer gi high dose iodine therapy gi khudongchaba pibaga loinana CMHT PMJAY health card amasung government employees sing gi su khudongchaba pizari Dr. Singna tumor board phamduna anaba sing gi layengda chauna mateng pangli akupa marol gi damag NABH phanglaba AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East Tanabiu. Akashvani Imphal lagi pau tabiri. Pradhan Mantri Narendra Modi na hairi nongpok thangmu Bharat asi laibaga sig sakut pagi engine ni Bhubaneswar dangasi Pradhan Mantri Utkarsh Urisha Thoromda Pradhan Mantri nawaphamasi phongdokki bani. Kuntranipan Suba National Games hongnabi matung ina ngasidagi Uttarakhand Pradhan Mantri Narendra Modi na hawdokre Games asida saruk yariba Manipur team gi matangda palladuna Manipur team gi media and church ningthau khongjum imunga chobina Akashvani Imphal da sumna phongdokli Koigi huzik yaurisi aquatics akoigi isingine swimming gumba adagi water polo gumba aquatics adudagi archery athletics boxing canoeing kayaking cycling fencing football men and women gymnastics hockey men and women aduga handaki Uttarakhand gi yamna significant oiba amana national games hek haurakpadagi nupagi nupigi ihan Hauzik sanabagi makhataba pau Chingtham Devika dagi Colonel Khetrimayum Arun Kumar Memorial gi Mari Suba Inter Club Futsal Tournament Lishing Ani Kunmari Kunmanga gi ngasi sanakiba matching da SSC na NMA bu Panjal Tara Tareta ABA ga MSH ka Panjal manga chanaduna draw Kripsana KIYC bu Panjal Taramathoi Anida Polo FC na RFCC bu Panjal Nipan Ahum amasung SFS na UYPA bu Panjal Taret Mari da Thoiki Hauraibi Northern Star Club amadi Hauraibi Apunba FC na sinba mga suba Chandranadi Trophy gi ngasi sanakiba match ki ahanba ground da Langthabalga YDCL Pungdongbamga ahum suba pre-quarter final match sanagadaba adu Langthabal na walkout tawkibadagi YDCL Pungtongbam quarter final changle ani suba ground gi mari suba pre-quarter final match ta LSIC Lamlaina Hyangthang FC bu Panjal ahum sinoda thoiduna quarter final changkhre Kiran Aroi badamaru pau amohanna
Manipur ILP system chanhanbada sobu thodang loribo official singbu Mukhyamanत्री na thagat phongdokrai. Power Mantri Thongam Biswajit na hairi hengalekli bamai sizinabagi sang phangnabo hanabada akoibagi phiamna soloidaba nawu thorang sing paikhatnabo hanari. Manipur gi ahan boina ngang singi Aadhaar link birth registration tawnabagi center ani ngasi Thobal jila da hangdokrai. Pradhan Mantri na hairi nongpok thango Bharat asilaiba asigi chokhatpagi engine ni amasung 39 subu National Games hongnabi matung ina ngasidagi Uttarakhanda Pradhan Mantri Narendra Modi na hawdokrai pauloi jare.